Lakhipuronline puthokjaba July gi tang 16 thangja numit ki Khomjinba Pao tabirasi ahanbada maroiba Pao tamna lairik sing mitei mayekta onthokpa mari leinana akhanaba mifam ama siljarda pangthokre Manipuri singi lol amadi mayek chakholanaba akhanaba thorang lokhat pirakpada milal kanglei pakna Assam lenga ki mafamda thagatpa phongdorakle Guwahati Silchar Lambigi Sonapur Tunnel Mayada Laibak Kintabana Gari Chathok Chasinda Awaba Mayoknare Tinsukia Jila gi Rehabilitation Center amadagi nahatara thoi nanthok tuna chenkre Numit humni chathakiba 35 Suba State Thangta Championship ngarang loisinkhre Jiribam gi awana taraba singda makhatana mating pangnaragli amasung Assam jauna awang nongpoki mafam singda numit mangani akan manong chugani hairi Haujik mapungoi Pao tabirase Assam Sarkar gi SCERT na haukiba jungi tangkun manga da thokiba cherol amagi matungina Manipuri lon gi tamna larik singbu mitei mayekta onthoktuna larik laisu tamba yabagi khudong saba pirakpaga loinana Manipuri Sahitya Parishad Assam na haukiba July gi tang 13 sagol se nimit ki nungthil pung ani tabada Parishad ki maru sanglen siljarda lamdamasigi akhanghai amadi akhanaba oja singi oiba mifam ama pangthokre hairiba mifam asida Manipuri Sahitya Parishad Assam gi President Ngangom Joy Kumar na mifam apoi pikhe loinana Parishad ki Chief Advisor Oja I Binod Singh MLPCC ki Chairman Dr. KN Chan Lubasi ki Advisor A Nandababu Vice President Ani NG Basanta Kumar Amadi K Sopon Ex Vice President M Surja Kumar Sharma IS Thingom Sahitya Bhushan na Presidium Member oina phambak tleiting bikhi mifam na kupna khanaraba matungda hairiba thabak thorom sing asi pangthokna nabagi damak Manipuri Sahitya Parishad Assam gi Academic Sub Committee gi makhada tongan balup singdagi miut kaya hapsinduna he namba pangal kanba Sub Committee ohenaba haina warep nakhi amadi Sub Committee asigi Chairman K Sopon oibikhi aduga Professor KH Dhiren amadi A Sopon anipu mifamna coordinator oina khanke aduga Sub Committee asigi management team ki mihut singdi NG Joy Kumar NG Basanta Kumar K Sopon L Manglemba M Surja Kumar Sharma K Champalal Professor KH Dhiren Dr. KN Chan A Sopon A Nandababu Leisungam Robindro S Herajit Surat Singha Amadi Mutum Biramanine Aduga Material Development Expert Singdi N Dhiren K Nandababu K Karunamurti Mishra Sirdi Harongbam Dr. Medhajit Somor Luang S Nildhas Raju Maibam Manikumar Nauremcha Dr. Saitabati Devi N Manikumar Laurembam Dorendrajit Loinana Review Committee gi mihut singna Professor H Noni Kumar Amadi Dr. H Dolenni aduga mifamna invitees expert kaya ama saruk yahanbagi warep loki haina Manipuri Sahitya Parishad Assam gi General Secretary Professor KH Dhiren gi cherol amada khangalakli Milal kanglai pakna Manipur data natana mapan lam yauna choina takraba Manipuri singi lol amadi mayek chakolanaba changsilakpa khongjanggi manungchana Assam da tariba Manipuri singna lol amasung mayek mapung phana sijananaba mamang chahi kayadagi Assam da khundariba Manipuri singna Assam lengakta taknaduna lakhibagi mahai oina handak chahi gi February thada Assam lengaki assembly da Manipuri lon amadi mayek asi Manipuri singda tamba yaragani haibagi lengakna ayaba pirakhibabu milal kanglai paki secretary publicity soibam arun mitei gi cherol amada Assam lengaki mafamda thagatpa phongdorakle cherol asina hai mamang tha June gi tang mangada Assam lengaki SCERT department ki director Dr. Niroda Devi Assam Kahilipara Guwahati Assam ki Manipuri school singda mathang chahi dagi hauduna class 1 amadi class 2 da tamgadaba Bengali mayek ki larik taruk mitei mayekta onthoknanaba order ama thokibaga loinana Manipuri Sahitya Parishad ki President Secretary amadi Manipuri Language Protection Coordinating Committee ki President amadi Secretary da AE Bachirol tharaktuna lagliba October November thaphabogi manungda mitei mayek ki larik sem sananaba khangalakre hairi Assam lengakna Manipuri singi oina lol amadi mayek chakholhanaba akhanaba thorang tausil ama laukhat pirakpa sigidamak July gi tang 12 da Milal Mayai loisangda Milal gi President Khaidem Ingocha na mayai tangbal loduna pangthokiba mifam amana Assam lengakpu ngamkhai leitana thagatpa phongdokre
Haukiba Sagulsengi Midang akan menong chukiba namaram oiraga Guwahati Silchar Lambigi Sonapur Tunnel Lambi Panakta Chingdagi Chentherakpa Laikom Lebak Kayana Gari Chathok Chasinda awapa mayoknare ngarang ayuktagi hauduna JCB sizinaduna lambi sengdokpagi tabak chathaki haina pawasina makhatari hairiba lambi asida chakataruk panba gari amasu laikom lainang marakta panduna leiba thengnaki lambi gi phibam asina maram oiraga ngarang nungthil phawbada yamkraba gari kayamarom mapam asida panduna leikhi Assam ki Tinsukia Jila ki 8 mile area da leiba Rehabilitation Center amada leiramba naha taramathoi Center asidagi nanthokduna chenkre makoi taramathoi asi Assam amadi Arunachal Pradesh dagi ni hairi panba yabadi Sober Life Foundation hairiba The Addiction Center asida leiriba naha taramathoi asigi manungda ani amadi HIV positive oiba miyoi ni haina pawasina hairi Assam Thangta Association Silangduna Don Bosco Higher Secondary School Silchar gi all campus da July gi tara dagi tarani thoi pau pachathakiba taranipan suba state Thangta championship ngarang Assam Thangta Association gi president Waheng Bambinoy Kumar na firal chingthaduna loisinki handakta Assam Thangta Association Silangduna pangthokiba taranipan suba state Thangta championship da Lakhipur Thangta academy gi oina sanaroi nipan saruk yabada gold manga silver ani bronze ama phanglakre Lakhipur Thangta academy gi Bisal Posangbam Thaudam Sunil Elias Paringanba Konthaujam Malem Nganba Thiam Renuka amadi Memola Devina gold lawrakhi aduga Paunam Loyanganba amadi Ingudam Surasna silver medal lawrakhi aduga Lisam Ranatna bronze medal lawrakhi Jiribam da thokliba irang asina maram oiraga Jiribam district asigi hangliba relief camp singda leiriba miyoi singda yumlo nariba Assam rom dagi lepa leitana chana thangna mana chingba polam sing lepa leitana mateng panglakle ngarang su kasar silchar itkhola dagi apun malup itkhola gi tim amana Jiribam da chatuna tengbangkhre tengbang polam sing asi maruaina chana thangna ba raincoat amadi carpet yauna Jiribam Higher Secondary School da leiba relief camp Liching Jiri amadi khungak pasingda mateng pangki hairi tengbang piba lakhibi apun banu pilup itkhola gi president Longjam Benuna asumna hai handada apun ban itkhola sisa the election the only one the young going to the election ado peng sisi the lada gi election ne pelam do tam de mi su yang ta de yang ni ko ado peng de weekend de le ba wa ta de tam mateng pan de ngai election Khongset asigi matangda apunba nupi lup itkhola gi spokesperson weribi Okram Nirmalana mahaki oiba wapam phongdokladuna aikhoi Assam da leiba mitei Imphal da leiba mitei haina haiba leite aikhoi ichilinaw ngaktani aikhoi gi haurakpham mutpa haibasi aikhoi gi ima ipa leitabagumani aikhoi amata oina apunba gi saktam sagatuna punna thengnamina si haina mahakna phongdokhi para haiba sultan yani manung kana laiba de lakta bani ko se ko di apun ban pigi lu khaina khala haina malai ado ko di organization na ko kunda sin de ki ka khaila ga ko ngasi Jiribam da awa bata be sinau na mjen pam ki da mang lakta bani ko se ado ko ina mateng pam base ko le kem di amatang sangde lu re si di government na sudung mateng pam bani na ado akoy na ngasi me no na mateng pang balak pasi khungai ba itinau singda akoy na ngamja ba itinau sigi mathau ta ba khra do na mateng pang jare akoy se Jiribam ni na sing lu khai ado akoy na tawram pang jare me akoy mateng se ado akoy se senpham ju khara li akoy gi kunse kunja se ikhola se mi je su yam na ta jabana te loina na kunja si sing jaw na su ani rak su mayong na ra ba kun na ma oi bana do sing jaw sina mayong na bana mara moi raga akoy khara theng na dum lak jare ga kem ta le huri ba ngang sing do uraga su yam na nuai ta badi phawri angang sing do lai dik tam da ba school chatta ba lai tam ga da ba matam sida aduga ahan sing su yam na phibam jadana le ho ba su jawi sondala ba chat pa wara ba han kya su re adu ba da su yam na nuai ke do me ya na sarkar su yeng sing dina ba ki da ba hai te karu ba experience ki matung ina dum khanje ra pada me ya
ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇꯤ ꯒꯣꯔꯃꯦꯟꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯅꯤꯅ ꯐꯪꯉꯤ ꯑꯗꯨꯅ ꯈꯨꯟꯅꯥꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯌꯥꯝꯕ ꯇꯧꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝꯅ ꯃꯊꯪ ꯇꯥꯕ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯂꯩꯕ ꯃꯤꯇꯩ ꯏꯝꯐꯥꯜꯗ ꯂꯩꯕ ꯃꯤꯇꯩ ꯍꯥꯏꯅ ꯑꯃ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯨꯠꯊꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯍꯧꯔꯛꯐꯝ ꯃꯥꯡꯗꯣꯔꯤꯅꯤ ꯍꯧꯔꯛꯐꯝ ꯂꯩꯇꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯤꯅꯤ ꯃꯃꯥ ꯃꯄꯥꯒ ꯇꯣꯉꯥꯟꯅ ꯂꯩꯔꯕ ꯃꯆꯥꯁꯤꯡꯅ ꯈꯪꯕ ꯉꯝꯒꯅꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕꯒꯤ ꯚꯦꯂꯨꯁꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯂꯣꯏꯅꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯑꯃꯅ ꯑꯃ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯥꯏꯅꯗꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯅ ꯉꯁꯤ ꯇꯥꯔꯤꯕ ꯁꯛꯇꯝ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯐꯤꯕꯝꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯀꯟꯕꯤꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯃꯌꯥꯝ Joypur Notun Bazarda Ichauna Thumziluraba Jumnak Tarada Kasar Joypurgi Mangal Yengkhomna Nongmagi Changdaba Yadaba Polam Singh Tengbang Khre Mahaki Leptana Chatharakliba Tengbang Khongjangda Ngasi Phaubada Awaba Taraba Jumnak Marfuromda Nongmagi Changdaba Yadaba Polam Singh Yenthokre Makhatana Miyamgi Awana Tarakpada Mahakna Angama Mateng Pangani Haina Mangalna Phungdokhi JDC Joypur Nasil Langduna Joypur Community Hall da Kungang asigi chakwa thaurangi matangda Lakhipur gi MLA Sri Kausik Rai yauna miyam gi oiba mipamama haukiba July gi tang tarada pangthokre Menjor Singhana mipama poiduna pangthokiba mipamaduda Joypur Part 2 gi akoibada leiriba awada pakaya gi matangda kupna khananenaki MLA nasu mafamasigi akoibada chatuna yengsin khiba kaloinana mahakna angamba thakta sengbat sagananaba honagani haibagi thajaba piramki hairi Mipamaduda JDC gi member sing khunjagi ahlaman amadi maira paibi ima sing su sarukjakhi Bharat ki aingasa loisang IMD gi ngarang thokiba pawa magi matungina ngasi July gi tang 13 dagina July gi 13 phawba numit mangani Assam gi mafam da mayai oiraptagina akan manong churaba yai hairi loinana Nagaland amadi Manipur da July gi 13 amasung 15 si akan manong chugani hairi Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuromassage Acupuncture Acupressure Sirodhara Massage na chingba chawkhatlaba mahusagi layeng pathap singasina Diabetes Kidney amadi Liver gi anaba Paralysis Sciatica Spondylitis khwang naba khu naba Nerve gi anaba Blood Pressure Heart Disease Brain Stroke Nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi Joint Pain layeng jari Masita sunatana mipum khudingmakna hakchang phana lainanaba Steam Bath amadi panchakarma tawbiduna Hanggi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar 1 dani advance booking gi damak mobile number 9395732456 number asida call tawbirak na maning singjari ai bon trapo bangatila dagi inau ni pa sia ina la ko ni ta dia ina undai pora puthore Mafam dia supora pusanbani adu bungasi di military ni layang amu matunda Santi Kumar dagi osa Santi Kumar dagi mafong tetap namna thona service ni kasi mayang oi ada Santi Kumar dagi jingal dagi apa Aroibada maruoiba pau amukhanna Tamna lairik sing mitei mayekta onthokpa gamari leinana akhanaba miphamama Silchar da pangthokre Manipuri singi lol amadi mayek chakholanaba akhanaba thorang lokhat pirakpada Milal Kanglei Pakna Assam lenga ki maphamda thagatpa phongdoragli Guwahati Silchar lambi gi Sonapur Tunnel mayada leibak kinthabana gari chathok chasinda awaba mayoknare Tinsukia jila gi Rehabilitation Center amadagi nahatarama thoinan thoktuna chenkre Numit humni chathakiba 35 Suba State Thangta Championship ngarang loisinkhre Jiribamgi awana taraba singda makhatana mating pangnaragli amasung Assam jauna awang nongpoki mafam singda numit mangani akan manong chugani hairi Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare